Ngasi numida wairam phongkhiba pawniko pawse degi maruoiba paw khara khangasaraka miyamda khudo tamjake Impal Dimapur lambida saramba bunker sing security force sing na JCB sijinaduna thugaikhre thugaiba yaroi thingluba Kuki gi miyoi taruk phajingkhre phajingkhiba sing thadao haina Khongjang changsinkhre lamdam ashida lising aniga sumna kungahumdagi me ahumdagi hauduna thokliba iranga sigi khudongchaba lauduna Imphal West ki manungchanba National Highway Impal Dimapur lambigi paringi Kala Tongba amade Kangpopi district ki anigi marakta leriba Gampi pai anigi marakta Kuki khulai paiba singna tunga ba mafamda saramba bunker sing Khongjang jangsinaba saba sang amade Kuki nupi singi pumpham oinaba leriba sang singa si ayuk security force singna JCB sijinaduna thugaibagi thabak chathakre haide security force singna saramba bunker nupi singi pumpham amade Khongjang changsinaba leriba sangsing adu thugairapa matamda thugaiba yaroi haidina security force singda aye apampiruba Kuki masa taruk phajingkhre thaudo aduda security force singna phajingkhiba miyoi taruk adu thadora o haidina lamdam adongi miyamna irang haurakhre haide pawa sina makha taraduna lan asigi khudong chaba lauraga Kuki khulai fiber singna lambi paring asida sajiliba bunker nupi singi pumpham sang amade Khongjang changsinphamge sangsing adu security force na mamangda lakthoknaba kayarak hanna hairabasu karigomba thaba amata lakhotana sariba bunker amadi sangsing adu laktoktabadagi ngasi security force na thugaibaga loinina JCB sijinaduna sidopagi thaba adu chatharakibane adugumba thaba asi security force na chathare haba pauktabadagi mapam aduda Kuki nupi sing tholoktuna thingbagi Khongjang changsilaki haide Khongjang changsinba amade athingba piruba miyoi taruk phajingkhre haiba paw tabadagi mafam adu tamna Kuki nupi kaya bus tongduna laki haide tungda phajingkhraba miyoi sing adu Sarparmaina police station na thamkhre haiba paw phangbadagi police station aduda Khongjang changsiliba Kuki nupi singda thomjinduna phajingkhiba nupi sing condition amata yaudana thado haiba demand tauki haide ningsingba yabade Manipurda PR lakpadagi Manipurgi governor na National Highway singda chathok chasin yadriba asi athubada chathok chasin yanaba thabak paikhatpa haubaga loinana security mapungphana Ngak sele haina phongdokpa wafam leikrabani makha tarakpa pauda mafam kayada lepa laitana security na thiba humba chathare Kuki singna lotuna thamlamba khusu khulai kaya combined force na phagakhre phagalaba khulai singi manungda Kuki singna sajaba tonga ba polam kaya yaure lamdam asida thokliba iranga silosinduna mahausagi punsi amade ingta pahanjilaknaba security force singna lamdam asigi tonga ba mafam singna thiba hombagi thabak leptana chathabaga loinana tonga ba mafam kayadagi lotuna thamlamba khusu khulai kaya phagapagi thabak leptana chatharakle Khongthang asigi saruk ama oina ngasi Kangpopi district ki manungchanba Yingangpopi police station komba urangpa chinggi chingsangsingda Mari suba Maharijimen amadi Yingangpopi police ki apunba kanggu amana paksana ngasi ayuk thiba hombagi thabak chathakre haide ngasi apunba team aduna chathak iba thiba hombagi thaba aduda urangpa chinggi chingsangsingda Kuki khulai fiber singna sijinaramba lotuna thamlamba khusu khulai kaya phagakhre haide ngasi gi combined team aduna chathakiba park samba operation aduda lotuna thamlambadagi phagakhraba polam sing adude semdoklaba sniper rifles ama 9mm gi pistol kapayariba marusing radio set ani bom kapada sijinaba khulai ama oiriba pompi nipan pompi bom ahom indiana saba 36 hand grenade manga bom sanaba masak mathum sing amade kapayariba nongmai maru kaya yauri haide combined team aduda chathakiba operation aduda phagalaba masing yamlaba khusu khulai sing adu Yingangpopi police station na khusinakhre haide makha tarakpa pauda arambai tengolna khulai kaya thingalakre lamdam asida PR lakhraba matungda Manipurge governor Ajay Kumar Balana lamdam asida aina yadaba maungda chaithoktuna leiriba khusu khulai sing numit 8 nigi manungda mari leinaba police station singda thingalaknaba phongdorakhibagi matung inna ngasisu tunga police station singda khusu khulai kaya lepna thinganarakle ngasi arambai tingolgi thaumising amadi ima ibel single loinana ahanba Manipur rifles ki battalion da tunga ba khusu khulai kaya thingalakpa lakhre khusu khulai sing thingatpa aduda lamdam asigi media gi miyoi sing
manungda sanghandabadagi ima ibel kayana asawba phongdokhi makha tarakpo oina kangla paudagi maruoiba pau khara khangachaраga miyamda khudo tamjage Kuki jo phurumna India government da thamliba demand sing phanglaba khakta da khulai thadokane Kuki jo phurumna government of India da thamkiba demand sing phanglaba matam khakta da khulai thadokane haina Kuki jo balance volunteer coordinating committee gi makedegi phongdorakle agency degi phangba paugi matung inna Manipura amadi tribal singgi mahausagum tangdu leitana amade safana lainaba mathau taba khongthang lokhatpiu haina Kuki job balance volunteer coordinating committee ne India lengak ta changsinkhre haide Kuki job balance volunteer coordinating committee gi makedegi phongdorakpada kumjali sing aniga subna kungo humdegi me ahumdegi chatharakliba iranga sida state ne sponsor tawba group khara na Kuki job furupta atat akham laitana toine ete kaya chatharakhe maduda lainga asina makhoi boning thina ngak sembidabadege makhoi masanga thokchanabagi damak tangai fadana khulai paikibane irang asi laksinabagi damak lona yadab mongda pairiba khulai sing pikhalaknaba governor Ajay Kumar Balana khangan khiba adu Kuki balance volunteer singi oina de Kuki phurumna India lengakta thamkiba tonga ba demand mari adu thabak to ontholaba khakta da oithokani makhoina taliba demand sing adu de Kuki zona khundaba mafam singge to khaiba lengak thamba Kuki zona namna khundaba mafam singdagi Manipur police lauthokpa maitai group singna lut tawkhiba khulai sing surrender tawhanba amade Kuki job balance volunteer singda legal protection piba asina chingbani haide makha tarak poina kanglaipa ki mairagi pause digi maruoiba pau khara khangacharaga miyamda khudo tamjage arambai tingol na governor ga yana khiba wafam ngak na khulai khusinakre khulai pising kharaba matungda Kuki sing landaraktuna khunja ama hek solakpada mama singna khulai sing amu hana lauduna lanthengna gane jite sore haukiba chahi lising aniga subna kungo humdagi me ahumdagi hauna Manipur da thokliba lan manung achida Manipur gi sing ama sun tampaki mapam singda lairiba security force singdagi lakiba khulai sing numitare ni gi manungda khusinagadabani haina Manipur ge Governor Ajay Kumar Balana thakiba matam ngasi aroiba numike nungthil pung ahum khar helakpada arabai tingol gi thaumi singna security force da khulai khusinakre khulai khusinaba asida yaukhibi thawba kyam chiphai babu bazar dagi AT singi mama sing oiribi akoijam ongbi Jiteshwari Devi na phongdokhibada ngasi governor da khulai sinakhiba asigi matungda Kuki singna amu hana landarakpada maitai ama hek sokpada khusinakhiba khulai sing asi lamdam asigi mama singna amu hana lauduna irebak Manipur kannaba lanthengna gani haina phongdokre ngasi Manipur governor da khulai khusinaba du tungan ba nongmai chahum gi mathakta oigani haina thajanari ahanba Manipur Rifles ki complex da pangthokhiba tharam aduda pamising amata manungda sanghankide adum oinama aramba tingol gi thaumi singa loina rakhiba maira paibi ima kharade khulai khusinaba tharam aduda hakthengna saru yakhe masing yamlaba security singna imphal manung gi akoiba mafam sing amade ahanba Manipur Rifles ki gate ta akan mamong da ngak sembagi thabak sathake aramba tingol gi maikedi gi tungan ba gari singna hatuna purakpa khulai sing tangkak naina ahamba Manipur Rifles gate thousingkiba pamisingna uba phangki ngasi governor da eti kanguna khulai khusinakhiba ase nahan numida aramba tingol gi ruching pure korongamba khumana luchingba kanguga Manipur governor garaj babanda unadana wari sanakhiba galoinana memorandum amasu pisingkhiba laikhrabane governor ga unaraba matungda Manipur da ingtapa ama governor puraknaba rafam thokpa thodang laugane haina thajaba pirakpadagi arambai tengol na khulai thadoknaba phirep asi laurakkhibane phirep adugi matung inna arambai tengol ge tongan ba unit singda leiba khulai sing thomjilaba matungda ngasi khulai sing adu khusinakhibane hauzik phawbagi oina khulai kaya khusinarakkhibage haibadudi chap chaba masing press na phangba ngamdre tharam aduda saruk yaba lakhibi Thawal district ki Thawal Kiam Siphai Babu Bazar dagi arambai tengol ge mama oiribi akoijam ongbi Jiteshwari na pamisingna phongdorakhibade governor na lamdam asida santi hanjilaklagani haibigi thajaba pibaga loinana arambai tengol ge khulai sing khusinana ba khangankhibaga loinana mama singna haibadagi AT gi icha singna khulai thadoknaba phirep laubani Manipur da santi hanjilaklabadi khulai pairobagi mathau tadre haibadagi phirep asi laurakhibani loinana governor da ngasi khulai khusinakibani
ATꯒꯤ ꯏꯆꯥꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯤꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯈꯨꯟꯖꯥ ꯑꯃ ꯍꯦꯛ ꯁꯣꯛꯂꯛꯄ ꯃꯇꯝꯗ ꯉꯁꯤ ꯒꯕꯔꯅꯔꯗ ꯈꯨꯠꯁꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯥꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯂꯧꯅꯕ ꯍꯣꯠꯅꯔꯒꯅꯤ, ꯂꯣꯏꯅꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯆꯞ ꯆꯥꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫